Matam amada Churachandpur khundaba Meitei Singi yaiphanaba thabak thouram kaya paikhatnabagi pandamda lingkhatkhiba Meitei Society Churachandpur gi Humphunipan Suba Foundation Day gi thouram ngasi Moirang AC gi Kwakta Sericulture Training Institute ki Multipurpose Community Hall da Pangthokhre thouram aduda Kwakta Municipal Council Ward number 7 tagi Social Worker Anwar Meitei Council Moregi President M Thoiba Salaikan Balup ki President L Gopal Ima Laimarel Apun Balup Churachandpur gi President Angom Nayini Laima amade Meitei Society Churachandpur gi President M Thoibana Athoiba Mithunglen Singoina Saruyaki Humphunipan Suba Foundation Day ga mari lainana Chahi asigi March kulhumdoida merit and demerit of mobile phone haibe hiramda category ani thongna khaidoklaga Churachandpur dagi lanjena rakiba IDP mahairui singi oiba essay competition ama pangthokhi competition aduda makong mathang tarakraba mahairoi tarukta selgi mana amadi certificate piduna puning thawatki loinana irang asida Manipur gi saktam kaidanaba honabada thawaina pontha pikraba athauba singbu ikai khumnaba utpoina minute ama tumina lepki thawramaduda Meitei Society Churachandpur gi General Secretary N Ramesh na hai society asina matam kaya gi mamang tagi miyam gi yaifa thawrang kaya paikhatuna lakli society asigi anobo building sangaba ikuidana irang lakibani irang number moiraga society asigi thaupuba miyoi sing tongan ba relief camp ta changjafam loduna leinakre society asigi advisors singi pautang matungina Irangi chaitheng marakta society asi hingat hanaba akan bamong da honari loinana Churachandpur dagi lanjelakiba miyoi sing punsinaba su hanbalaitana honari haina mahangna phongdokhi Aikoigi hangsina tabiba Churachandpur Meitei le na bese khumulei jama pung kan mangamdraba aikoigi lai ko khapri kide khumujama hide masi preserve ta hawdo di mo aiko Churachandpur Meitei tingam ya bese mang thibiye nang si ngamaga di nang kitang gang ko bibiya ka ro no khamra de ka huwa de ta ko di masi karna bharabada archaeology department ko tayar karo ka lo na la masi di bapam se long ro bharabada aikoigi jibidi no ya ko thana khana ka nang ngai mo to ro di khangri na dar je ko si ya ku ya ro ne ko pulai kari Iram Thoni, Haida, Ayuki, Punktara, Matush, the Laga, Archaeology, the Pamisi, Superintendent Takoyo, Geotech, or Loro section. I quite the tasting is settled on one of plant, Crushed on Belay.